अहानबदे यमना मरुइबा अपडेट अमकंग लेपाकी मरिरादगी लोखचगे KNF बीना बॉर्डर लेबा मणिपुर की लालहुलुप अमगी केम द लांदारकपदगी अकनब खुथोकनख्रे मणिपुर की कमजोंग डिस्ट्रिक्ट के म्यांमार बॉर्डर मना की नमली है मफम अदुदा लेबा मणिपुर की लालहुलुप अमगी केम अमदा KNF बी की कंगबु नंगरांग नुमदांग दगी नोंमै कापसिनदुना एटेक सथरकपदगी ngasi अहानबा अयुक फाव नकल अनि मक्की अकनब मोंगद नोंमै कापनख्रे हैरी पाउजेसना थाजबा या मफम दगी फंगो पावगी मटुंग नदी KNF बी की मसिंग यमदब खुलाई पाइबसिंगना नमली द लेबा मणिपुर की लालहुलुप अमगी केम अदुदा अहानबदा ड्रोन थगतुना एटेक सथरकी मसिगी मतुंग नोंमै कापसिनदुना अकन मोंगद लांदारकी हैरी मणिपुर की लालहुलुप अदुगी मैकै दगी सु KNF बी की मैकै द अकन मोंगद नोंमै कापगी तबुक सथकी मदुदा KNF बी की kadar ani siraga karna asuk apan nangki haina thajaba yabam phum dagi pangba paw asin haidi khuthokna baduda manipur gi lalhulup adugi kadar sing oinadi asuk apan amadi asiana mata yaukhiba leiti hairi KNF bi gi kangbu aduga army gi fizul set pakhar ga khutpu oiduna manipur gi lalhulup adugi kem dal andarakpuni haiba gi thajaba leiti hairi loinana thoduk adu thokli haiba paw phangba dagi india amadi myanmar ga tainaba border paringi border pillar 90 amasung 91 gi area da india gi army gi team amasung sangsin duna kupna sennabaga loinana ngak senbagi thabuk kangkhat kre hairi aduga mathengi update asina KCP people's war group na fajinduna thamlamba miui ani police na kanba ngambaga loinana loop asigi miui taruk phagat kre hairi aina thingkraba manipur gi lalhulup ama oiriba kanglipa communist party people's war group ki kadar sing miui ani fajinduna thamlam badagi ngarang numidang Imphal East district police ki commando sing operation sa thapa matam da miui ani du kanba ngamkhre loinana miui ani du fajinduna thamlamba lalhulup asigi kadar taruk su phagat pangamle hairi press na police ki phangba pawgi matung ena lalhulup asina miui ani fajinduna thamle haibagi paw phangbadagi ngarang numidang pung 8 ga minute kun manga rom setpa matam da Imphal East district ki commando kangpuna porompat police station ki manung sana ketri kraw yumkhai bam laikai da operation sa thapa matam da fajinduna thamlamba miui ani du kanba ngamkibani makoina fajinduna thamlamba miui ani du di kongpal khaidam laikai dagi irom sahi kun gamari apokpa irom kunjesor amadi kongpal khaidem lekai degi ngangom rohit sahi kun gamari apokpa ibom sa ka wi hairi miui ani si rescue tawraba matung da makoi fajinduna thamlamba lalhudup asi ki miui taruk su phagat pangam le hairi pagat laba miui sing atuti sing tham sana jobo elais sana elais jojo apokpa leikidraba em ojit lamlai me lekai degi soibam sitral sahi kun gamari apokpa es subas senjam khunau degi maibam nares sahi kun gamari apokpa heramari yeng pukpita gi ning thaujam ajit sahi kun ga taruk apokpa jiten pukhau santipur degi sing subam thongamba elais amuzau sahi kuntra apokpa bobo mitei amadi kanglatombi bazar board me degi wahingbam premjit sahi nipu apokpa leikidraba wahingbam tomchau kawi phagalaba miui taruk asidagi maruti suzuki van ama chaka ani gi honda metro ama mobile phone manga fagat pangamki police na wahang phum chatabada makoina miui ani kidnap tawbagi thabuk satariba asi lalhulup asi gi Mr Ibomsa Elais SK Koba amagi pautak makhadani loinana miui ani singarang Imphal SK Thamban khog saval leikai dagi kidnap tawbani haibasu khangbangamle hairi aduga mathingi update asina manipuri police amadi IOF na lautunar ga UNLF ki mingsathi na mongda sataba thawongni UNLF haukiba menipan da kuntraga mga suba Assam Rifles amadi Manipuri police ki pau de yumpham oina social media Facebook sing bada amadi pau se electronic media sing da phongno kiwe UNLF ki kadar ani fa bada sel nongmai maru walkie talkie set amadi heroin powder ni sing da gram kun fangle haina phongdor libasi Manipuri police amadi IOF na lautunar ga UNLF ki mingsathi na mawong da sathaba thawong ni haina aina tingkraba Manipuri gi lalhulup koireng na lusingba United National Liberation Front Manipuri UNLF ki secretary of publicity M Saken Sanan ku ek pidun thadur paserol amana hairi serolan asina hai wafam asigi matang da irisa sing da UNLF ki nakal digi asingbo wafam adu thamjari madudi kuntraga mga suba AR na faraba matung da Manipuri police ta sinrakle hairiba huidrom jitenjit chahi kuntraga taruk amadi ningtem oinam sahi nifugo humdoi hairiba itaw ani asi masagi haksangi phibam phagalaktabadagi masala ingnabagi damakta UNLF ki base camp dagi satkibani makoina satkiba matamda masagi mobile phone amadi lambi gi tio oinaba senfam khardagi hena atai polam amata loina khide makoiba faraba matung du kuntraga mga soba AR nam mapuna thabuk phai haina thagat pinaba haiduna atai poram sing adu hapsinduna sahi kyadagi haina raklaba makoi gi drama adu sathakibani kuntraga mga soba AR gi si asigum basasin na puwaru asi ukrun da pongba pause ukrul time na May 9 2024 da phongki serolasin hai makhata na May 9 2024 da Manipuri police ke social media post UNLF ki kadar ani phabada sel nongmai maru walkie talkie set ani amadi heroin powder na singba gram kun fangle haina phongdur giba amadi seizure report amuk hapsilak liba asi Manipuri police ki yamna no ungba thawongni ukrul times su hapki da drug ki wafam amana na hapsilak liba asi Manipuri police ki asoi po huran bana kokta na pipak le haibadu uthok sabani masina ipongpong na taklibadi IOF amadi Manipuri police ani na lautunar ga UNLF ki mingsathian na sanaba lilani haiba si iraisa sing na kangbiu loinana
India gi loilam lenga ki makada sathariba aron balila mayam asi mamang mamangdagi chathatuna laglibani masida miyam na thaja beginu hairi serol sina aroi bada hairi badi ngalingi matam ni singam saupan maudrag mathoi maudrag ni thoidagi hauduna drug amadi mai ka basinjak sing mutana ba party na lepa leitana ngasi phawbo hona ragliba si ireisa sing na hena khangbiri aduga nakal amarom India gi security force sing na sigum mai ka basinjak lalon badi yausil lamba poppy plantation na koina na saugat pagi thodo wathu kaya miyam ni ipong pong na khangna riba wafam ni maram aduna IOAF amadi state force ani na makhoi gi makut chalaba UNLF ki kadar ani da sirak liba maral asidi makhoi na drug amadi aron ba karwar satharam batabuk sing adu na thaiba yanabani yarani matang sari khanduna lan maran sirak bani masi miyam na hotrong hon uba wafam ni asigumba hanthaba thakila long asina UNLF ki ming satian ba amadi miyam degi khaidokpa ngamlakloi haiba asi loi mapugi yakada thabuk tawriba IOF amadi state police na khangjingadabani hairi video sing bibegi damakta mayam pum nangpu amuka na thagatchari